손 드시다 이거 하나 넣으면 지금은 살살 떠. 会说这个这个。 Ngasi 13th August 2026 asi Samaga Kuntra Mangarak Suba Patriots Day gi observation duni akoi ngasi Manipur Pradesh Congress Committee na sinbi langbi duna organize tawbi duna akoi pangthok sari bisi masigi nunggi oiba madugi keno dudi mayam ne hana khangbire masigi numit asidaida British ki loilam shasan haibatare maduna Manipur si matam sang na chahi lising ani henna kana gisu mikha pondana sovereign kingdom ningthona shasan tawba dugumba leipa ama oirambado madugi numit adu loi khiba haiba tare numit simak tani akoi hojik mayamna mapan kangjaibung adu matamduna halaman jingna phaida bung haina khangna ba shahid biner se mafam sidani Manipur gi mathona lairaba kadau nungda British ta or amada or su mama leibak ki da mutta mapok non khidaba haiba tare surrender tawkhidaba adugumba mathona lairaba Bir Tikendrajit Thangal General bu mayam public mayam mamangda British na sida puthoga farsi tawduna hatchiba numit aduni adugumba numit aduni akhoi gi party na Manipur Pradesh Congress Committee na organize tawduna adugumba mathona lairaba adugumba athauba singdugi mafamda makhoi gi spirit aduga makhoi gi mathona makhoina mama lepak majati gi damukta da kana da su kok non khidaba surrender tawkhidaba do
ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯆꯥꯝꯃ ꯀꯨꯟꯊ꯭ꯔꯥ ꯃꯉꯥꯔꯛ ꯁꯨꯕ ꯑꯣꯕꯖꯔꯚꯦꯟꯁ ꯐꯪꯁꯟꯗꯨꯅꯤ ꯑꯩꯈꯣꯏ ꯇꯧꯖꯔꯤꯕꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯐꯪꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯉꯥꯛꯇꯅꯤ ꯇꯝꯄꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯕ ꯑꯗꯨꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯛꯇꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯃꯥ ꯂꯩꯕꯥꯛ ꯃꯖꯥꯇꯤꯒꯤꯗꯃꯛꯇꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯊꯧꯅꯥ ꯂꯩꯔꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯊꯧꯅꯥ ꯃꯈꯣꯏꯒꯤ ꯃꯥꯏꯠ ꯃꯈꯣꯏꯒꯤ ꯁꯛꯇꯤꯗꯣ ꯈꯪꯅ ꯈꯪꯅ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯅꯤꯅ ꯈꯪꯉꯝꯍꯧꯗ ꯅꯣꯏꯗ ꯏꯃꯥ ꯂꯩꯕꯥꯛ ꯏꯖꯥꯇꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯅꯣꯏꯗ ꯅꯣꯏꯗ ꯁꯦꯔꯦꯟꯗꯔ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯗ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯕꯂꯤꯗꯥꯟ ꯇꯧꯗꯨꯅ ꯀꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯐꯝꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤꯕ ꯂꯩꯖꯕ ꯍꯩ ꯃꯅꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯂꯩ ꯃꯅꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯃꯣꯏꯒꯤ ꯄꯣꯔꯇ꯭ꯔꯦꯠꯇ ꯅꯣꯏꯅ ꯈꯜꯂꯝꯕ ꯅꯈꯣꯏꯅ ꯈꯟꯖꯔꯝꯕ ꯊꯧꯅꯥꯗꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯃꯗꯨꯒꯤ ꯃꯊꯧꯅꯥ ꯃꯗꯨꯒꯤ ꯁ꯭ꯄꯤꯔꯤꯠꯇꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯆꯦꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯗꯨꯒꯤ ꯑꯄꯤꯜꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯑꯗꯨꯅ ꯑꯩꯈꯣই ꯉꯁꯤꯗꯤ ꯁꯤꯒꯨꯝꯕ ꯅꯤꯡꯈꯥ ꯇꯝꯃꯕ ꯚꯥꯔꯠꯀꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯁꯤꯁꯨ ꯄꯥꯔꯠ ꯑꯣꯐ ꯅꯤꯡꯈꯥ ꯇꯝꯃꯕ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯦ ꯑꯗꯨ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛꯁꯦ ꯍꯧꯖꯤꯛ ꯅꯤꯡꯈꯥ ꯇꯝꯃꯤꯕ꯭ꯔꯥ ꯇꯝꯗꯕ꯭ꯔꯥ ꯁꯪꯕꯤꯙꯥꯟꯅ ꯄꯤꯕ ꯃꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕꯤꯖꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣই ꯁꯤꯗꯩꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ प्रजाꯁꯤꯡꯅ ꯑꯗꯨꯝ ꯗꯤꯁꯥꯏꯠ ꯇꯧꯁꯅꯨ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯖꯦꯜ ꯃꯊꯧꯅꯥ ꯂꯩꯔꯕ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯗ ꯀꯠꯊꯣꯛꯄꯗ ꯍꯥꯂꯦꯡꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯩ ꯂꯩ ꯀꯠꯇꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯉꯛ ꯅꯣꯟꯗꯨꯅ ꯃꯈꯣꯏꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤꯕꯁꯦ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣই ꯀꯣꯡꯒ꯭ꯔꯦꯁ ꯀꯔꯃꯤ ꯈꯨꯗꯤꯡꯃꯛ ꯀꯣꯡꯒ꯭ꯔꯦꯁꯇꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯅꯥꯗꯁꯨ ꯑꯩꯈoi ꯀꯣꯛ ꯅꯣꯟꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈoi ꯖꯥꯇꯤꯅꯤ ꯑꯗꯨꯅ ꯑꯩꯈoi ꯀꯅꯥꯗꯁꯨ ꯑꯩꯈoi ꯍꯧꯖꯤꯛꯁꯨ ꯑꯩꯈoi ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯈꯣꯏꯗ ꯁꯔꯦꯟꯗꯔ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯦꯠ ꯏꯠ ꯕꯤ ꯑꯦꯅꯤ ꯄꯥꯔꯇꯤ ꯑꯦꯅꯤ ꯒꯣꯔꯃꯦꯟ ꯂꯩꯁꯅꯨ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠꯁꯦ ꯑꯩꯈoi ꯃꯁꯤꯅ ꯐꯖꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯅꯕ ꯑꯩꯈoi ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯤꯔꯣꯁꯤꯡꯗꯣ ꯃꯣꯏꯅ ꯄꯤꯔꯝꯕ ꯃꯊꯧꯅꯥꯗꯣ ꯑꯩꯈoi ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯈoi ꯀꯅꯥꯗꯁꯨ ꯀꯣꯛ ꯅꯣꯂꯣꯏꯁꯤ ꯍꯥꯏꯕ ꯑꯄꯤꯜꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ